फम कन्ननब खंदुना लैरबदि तुंगदा लाकदोरिबा मिरोलदि असुकी मतिक वाहौरगनि चीफ मिनिस्टर ओइद्राबसु आईडीपी सिंह मसा मसागे मयुमदा हंजननब लेप लैतना होनखिगनि एन बिरेन थादाव अमदि मैतै सीएसओ सिंह लमदम असिदा शांति हंजलंगनब वरि सानरिबा सिना ताकपदि चथोक चसिन तौबा यारे हैबा ताकने जाति मसल उनबद करी फावब लेबगे फम कन्ननब खंदुना लैरबदि तुंगदा लाकदोरिबा मिरोलदि असुकी मतिक वाहौरगनि अफब तुंगी पुंसीरोल हक्थेंगना अवाना तारब रिलीफ खेम लंजेनदुना लैरब मियोइसिंगी अंगंब थाक्ता मतेंग पांगीगनी चीफ मिनिस्टर ओइद्राबसु मखोय खुदिमक मसागी मयुमदा हंजिननब लेपतना होनखिगनी हायना हानगी चीफ मिनिस्टर थोमम बिरेन फोंदोखरि वाफम असि ngasi lamdam asida puthokpa puthoksingnai yumpham oiba ibudo marjing expo 2025 hawdokpagi thoramda makna phongdokibane thoram maduna naha oiriba singtam anidagi amasum idps entrepreneur singi stall humfuram hangdoktuna saruk yakhi lamdam asigi oiriba phibam singi matangna paumi singna hangbo wangi pakhum piraduna en birena hai manipura president rule matau kramna lakhibano haibisi miyamni hena khangnara bawapamni miyamna su kanana kari thabak tawre amati asum arana kari no haiba hena khanglabani president rule thambagi mahutta miyamna pamba popular government ma thampham thu I haibisi hawbudigi haiduna lakhi numit mangani sa thagadaba center for research on environmental development CRED amadi northeast women's Entrepreneurs Association NEWEA Manipur chapter anina kusamnaduna sinduna ibudo marjing expo 2025 hawdokpagi thoramadura central government gi ministry of MSME gi assistant director grade 1 Mano Sharma madi ibudo marjing khubam kanmalu haingangi president nauroibam jogina maru eba mithunglen chingoina sarugaki thoram gi ahowuda lamdam asigi entrepreneurs singna puthokpa khuhi amadi akia mogi puthok sing launch toki thoram gi matang na athoiba mithunglen oikibe en beren hakibada manipur gi leibak lehauru puthokpa puthok sing mapalam gi miyam na supami MSME gi maikeida north east ki oina small scale industry tawbuda manipur na english ngani gi taraka tereta BJP no lusing bulenga lakpadi gi english ngani gi kungo humdo gi mema mamang phawba haibadi sahi taret makok thongdun lairami masida hairi sahi taret state asigi law and order yauna sothara ba hiram kaya sambatuna khotlam jel khumang sokshinba state am oiduna laikhibane hairi en berena makhata na phungdo khibada ngasi gi mirol na kathokpaga loina thengna haudrabadi tungi mirol na awaba ta hawgani pham kannana ba khanduna lairabadi tungda lakadoriba mirol de asuki mati wa hauragani afaba tungi punsirol amagi da ngasi hakthengna awana tarba relief camp de lanjena duna lairaba miyoi singi angamba thakta mateng pangkigani chief minister oirabasu makhoi kudimak masagi miyumda hanjinaba leptana honakhigani haina su phongtokhi rims ta attendant oina thabak tawbunu pa ma thauriyanduna siramre rims ki psychology department night duty tawbunu pa ma thauriyanduna siramre laikhidraba miyesi rims ki psychology department da sepen attendant oina thabak tawba sagol sem sanaton ma yengkhai ga ma kawi sagol ban thingom laikai digi hausina rims ki quarter da leibine hari laikhidraba sigi loinabi sagol sim ongbi thoibi su rims ki gaini da patient attendant oina hausuk thabuk tawri laikhidraba sagol sim sanaton ba masanopi aniga masanupa amaga thamlami masanupa aduna atomani imung manung digi phangba pawgi matung inati ngarang sagol son sem sanaton ba night duty ta khibidi phone phauna phangdaba amadi department su Lairamda department su lairamda bidi kuthi thirubada ngase ayupung marirom taba matam duwaida psychology department ga thangnana leiba TV department gi gari set ta thauri yandanu siraga lairamba thengna khibane hari kuki signal laikam pokpi naga khul nauna loksindana bhonarakpadi ungkhatnare Sanapati district ki manung chaliba laikam pokpi naga khulasi kuki group singna makoi gi pari puri gi oipa lamne hana claim tauna bhonarakpadi gi saunu ungkhatnare kuki singna satharak di thawong si Sak Laikam Pokpi Village Authority ki maikei digi yamna kan yening da phongtokri Village Authority asigi maikei digi haidi bana Laikam Pokpi haidi ba khul asi 1962 gi January 15 da thokiba gazette masa gi boundary laser khul ama oina sakhangki bani masigi mathakta 1955 amasum 1965 ka marakta khul asigi boundary singa si lenga na thokiba gazette notification aduda yauriba boundary singa du confirm tawre habegi judicial order kaya thokrabne aduma po British colonial rule gi matam da British ki MC Kuloko officer amana mapadugi singi saruk singda puraktuna khunda halam khiba kuki migrant singaduna lamadu makhoi gi ni haina claim torakpadi gi unkhana bakya da thulakhi bani haina duna kuki singna lenga na thuki ba gazette notification amasum judicial order singa du ikai khunnaga da bani haidi
Myanmar की sin state rebel faction ani ki marak akan mamong khut thokna khre rebels na control toriba western Myanmar ki sin state military junta ki mathak akan malal horiba Mara Defense Force amasum Silence Defense Force ani ki marak akan mamong khut thokna bana maram oiraga mafam adur laiba miyoi lising kya lanjenare hari pausna makhatana hari bana haukiba August ahum dagi hauna sin state ki Thangtalan township the rebel faction ani ki marak akan mamong da khut thokna bagi thawdo do tholaki bane nakalani na khut thokna bagi thawdo do haujik su makha sathari thawdo osina maram oiraga town asida laiba Khul taru ki miyoi lising kaya marak nakpo umang sing lanjena khri search yauna tungan me community ki miyoi sing su lanjena badu yauri Thangtalang hariba town asi haukiba sahi ing lising ani ga kunga mathu gi February thada military na ku toraba matung khwai digi hena saitheng mayuk na rakhiba mapam amani Zaga rebel groups in a control to na bohona with a quiet hena kuthokna riba mapam amani lanjanari bu kunja sing du jungle da Chaningai Leitre dun wana yamna wana khang ni hari buffer zone sing security nga laga law urabus naran sena gi maitei gi law pari kuntra nga khlawai gi law pari sahum kuki sing uraga lairi Hauze thukliba kangluki ra asina maram oiraga security force na buffer zone haina khaidokna thamliba kuki khulama sumaitei khulani gi marakta lairiba lawpham sing security nga laga law unaba horabasu Bishnupur district ki manung sana naran sena gi maitei gi law pari kuntra duga ngangkhlawai gi law pari sahum sang mangamdana hauzik phawba law uba ngamdana lairi adubo hairiba lawpham sing adu kuki sing usilaga leibadigi maitei lawmi sing thamoi kaina yenglaga leibana tana karimra tawba ngamdri hairi The National Born and Joint Day ki tharam Kanchipur Island Hospital pangtukre khong kakpayana leramba patient ni tumor cells sing mai pakna lathokna khong kakadabadigi kanmangamkre Kanchipur leiba Island Hospital sinduna National Born and Joint Day ki tharam hospital sigi auditorium hall da ngarang pangthokre bone tumor na maram oiraga khong kakpayana leramba patient ni tumor cells sing mai pakna lathokna khong kakadabadigi hospital sid layeng kanmangamkre haina hospital sigi medical superintendent Professor Dr. Irom Ibomsa na phongtokre tharam adu Island Hospital gi chairman Phairoism Landoni Devi hospital sigi medical superintendent Professor Irom Ibomsa joint Replacement Specialist Zenimski Orthopedic Surgeon Dr. Haisnam Angamba Orthopedic Spine Surgeon Zenimski Dr. Takhel Mayum Umesh Singan Athuba Mithungdin Sungena Sarugyaki National Bone and Joint Day Gamari Lena Island Hospital gi Medical Superintendent Professor Dr. Ibom Sana Phongtokibada ngasi National Bone and Joint Day gi thoram pangthok liba si sakholakpa gi matungina anaw ba technology kya gi speed yang ba car singba kya puthorakpana maram oirage accident thopgi sangwang khalakpana saru tekpa mari sokpa kya tholopgi sangwang khalakli masida sinatana bone and joint disease na nabigi sang malem gi oina asum hengalakli amadi accident tawbadigi saru da sokhibadigi fogalakpa ngamdana bone and joint disease na mi kya laidi haki Mana makhatana hai sakholakpagi matuina joint replacement si surgery si mai pakna sexual full orthopedics procedure oirakpadigi joint replacement torakpadigi patient kya nungaiba punsi mahinga mada lehan mangamle adubo sahi yam silaglaba nupa singdagi thagi khongkap lepkhraba nupi singna hena saru pa tharakpadigi orthoporosis hairiba saru pa thalakpagi laina asina hali Ado bungalingi matam dari sarupa tharakpagi laina asigi chap chaba treatment asi leramde du haujikti research torakpadigi treatment gi kudong chaba kya lerapdagi sarupa thanba bone strength laina thaman mangam laiki Ibom sana makhatana hai lamdam asigi miyoi kya senthok lambi lainadaba skill gi awap kya laibadigi saru anaba kya mapalam da pudun layeng basat ngamdaba du mapalam gi aphaba hospital singi contact tawnaraga lamdam asida orthopedic center ama oina mai pakna pa puthokpa ngamnaba hospital asina hotnari haiki leiba ama sakotpada industry na asabu thaudang lauri muna ngasi DFO Sandel na Sandel gi Lamung Community Hall da RAMP Accelerating MSME Performance Scheme gi makhara mauksa gi oiba masu sing kisisnaba haibi hiramda sathagadaba numit humni gi training program am hautokre ngasi gi training hautokpi gi tharama du da MD Feroz Khan Additional Deputy Commissioner Sandel Dr. N Munal Maitei DFO Sandel TS Bijoy Singha General Secretary DIC Sandel S.H. Roni Kumar Singha Madi Gauri Shankar Behra Consultant State Program Implementing Unit RAMP T.S. Pearson Secretary Lambung Village Authority Madi Sen Wanharing Chief Trainer na Dash the Punky Harry
Leba amada sokotpada industry yaudaba yaroi leba asigi sitmilon fogathangi hairabadi aikhoi hotnaba kanba thai matamgu sunaba training phangba mina pamgadaba potlamsing puthokpa amadi laina yonaba kaithel sangi madu phangnabigi damak asigi training program asi maru oina forest based nature dai marang kaina phangba Chandel district pangtokani mausana phangba masa singdi eco friendly oi haksang sukondi amadi sembada chemical sangdi pambi singna pollution gi damak tilkang sing singsinanaba phajaba masusing puthoi hariba masusing adu aikoina mafam sana sijinaduna amasum aikoigi sitmilon fogathansi haibigi damak asigi training asi pangthokpani haikenasu pausna makhatana pali ado tendana sumna miyamda thamjaramge haujukoinadi miyam paus matase lusinjarage amasum makhata banauba update miyam punanga minsena channel sigi mekerigi mang phamda makhatana thamjari